Manipur da ihan hanbu oina Unacco Group of Institute na sinduna EDUCCON event pangthok kadouri. Lakadori ba ing lising ani kuntaru ki February tang amadagi horaga ani fawba nominini chungna Unacco School chanung da pangthok kadouri ba community event asida. Lamdam asida lairiba mahiloisang mahiroi amadi mahiroi singi mama mapa oiba singna punna saruk yamina shi haina event asibu sin langliba core committee gi maike gi pause lagli. Lamdam asida lairiba mahi loisang singi mapangal hena kankada nabagi pandamda pangthok kadouri ba event asiga mari leirana ngasi khongmanda leiba Unacco gi office ta pangthok pa paugi mifamda core committee asigi convener konthozam dipak na hai education beyond boundaries haiba team ta yumpham oigadoriba event asina mahi loisang amaga gi marakta hen afaba mari thambang ngamlagani mahiroi singda lairik laisu khak takpi tambibagi mahutta extra curricular activities kaya takpi tambiduna skill lehanba mathau tai amadi event asigi manung chana mapan lamdagi lakpa experts singa loinana panel discussion amadi mental health amadi learning strategies ta yumpam oiba yauna workshop makal kaya so pangthokani event asida saruk yabiningba mahiroi singi mama mapa oiba sing amadi mahiroi sang singna hena akupa marol gidamak mobile number 9436842700 amadi website www.educcon.in da pau phobiraku haibu wafam thamlakli tulamaga osamaga parents ki marakta kari noi to awara pha leiba adakal muskune kamai tawri kal muskune kari kama phang system like tamigi haibasi hen punna khangin namagi pandamda alla kunna thimji marwana sigi hairu program ji thimji education beyond boundaries ji thamjaraga soidana mathang jayigi hairu 2026 ki February date 1 amadi 2 da han banjari Unacco school chanung imphal east da ko soidana pangthok charagani hairu program ji ngam makha ta ba program khabi da ko bijay phone number 9436842700 amadi hairiba community event sigi website amasu ko already akoi launch tawjare hairu website sina www.educcon.in